Sanajaoba Marfumapan Suba Mapok Kumon Thouram Pangthokkhre and Sanajaoba Memorial Trust na sinduna pangthokiba matamamagi investigative journalism gi lamyanba ama oiramba khaknatana anoba manipur amagi yumpham thonba misak kamasu oiramba NK Sanajaoba gi Mapok Kumon Thouram aduda laikidrebagi photo da laisu katuna ikai khumnabu utki amadi mafam kyadagi lakpa miyam kyana sarukya ki Thouram aduga mari leinana NK Sanajaoba Memorial Trust ki secretary laisangbam jadumani na haikibada Kumjali Singh Gachamapan Nifumapan gi matungdagi lakiba matamadugi Manipur gi lengaklon amadi hamchat hamboinaraba Kunailon kiabu mahaki chepong lamyan bada kayara khanna iduna amotpa kaya adubu miyamda khanghanki masida natana loilam lengaki safu chaithengna wakhal thoktraba miyambu anoba maromdom lepchaba Manipur amagi wakhalon gi ithil supiki amadi ngasigi kaitharakli ba iramdam gi Machat asida anoba Manipur amagi achumba maikai uba ngamba ithil piba ngamba NK Sanajaoba gumba misak amagi mathau tare haiba wafam sing fongdoki NK Sanajaoba Memorial Trust ki maikai de ye akuna tamo NK Sanajaoba nusi nai kuna kausiba tamo NK sen matam amagi investigative journalism ki lamyanba amakha oibatana tana Anoba Manipur amagi yumpham thonbirba misak 1949 gi matungda Bharat ki phibanumda Manipur tilurba matungda oirakkiba Manipur gi lengaklon Manipur gi funai amadi hamchat hampoinaraba Manipur miyamgi punchirol ado matamdugi miyamda mahak ina bagi kalamna lamyambada thona mahakna matamdugi miroda ithina puhnaba photna ngamsu ngamki Loilam na nga kay saifu chaithengna nahit dapat tuhutlaba hitharaba miyam asiga anoba Manipur ama maromdom katsabagamba Manipur amagi mangmangnaba mama akanbi itindiki amadi maisu pakya hauzik kaitharakliba Manipur gi masak amadi machat asiga mahakumba anoba Manipur amagi mangmangbangamba tilpiba ngamba achumba maikai tiba ngamba lupa amagi misak amagi mathau tari haina lobjatana kaina sigi mahaki marfuda ma palapsu ba mahaki pokiba numit birth anniversary sida mahaki famda naisu katchadana ekona tawisa